Arambai News Guwahati da Mitelongi Pau Tabiriba Singbu Ihan Handumukta da Chingangbam Susitrani na Kurumjari. Hosing Asigi Samlapa Mariba Pau Sing Lobirase. Ukraine da Sukubase Panduna Leramba Samdagi Mahairoi Taruk Ate Indian Singaloina na New Delhi Amadi Mumbai da Tongan flight sing the Tunglakre. Mumbai Amadi New Delhi da Leriba Assam Bhavan gi personal sing na Mahairoi Singa Sibu Taram na Okibaga Loina na Makoi gi Mayum da Tarak Nabagi Matou Taba Taurang Bumba Paket Kre. Numid humnigi khongchat Assamda haukiba February 15 da thunglakiba President Ramnath Kovind ngasi Kaziranga National Park ta chatuna elephant safari gi nungaiba lawkhre. Tezpur University gi 38 suba convocation da saruk yaraba matung ngarang thangza numid mahak Kaziranga da thunglakibane. Panba yai President ki Kaziranga khongchat asida mideng thamlaga haukiba February 13 tagina 13 fauba National Park asida micham miyam changba thingduna lakibane. Taruk Suba Imoinu Multipurpose Financial Sivitila Kasargi Ahum Suba Foundation De Ngasi Thokchom Sunil Maitegi Yumda Pangthokre Thoromasida RK Sanahal Harikumar Singh Selim Ahmed L Bidya Mohan Mohammad Fayazuddin TH Manikumar Arif Ahmed Parvati Sharma Lakshmi Devi Amadi L Bir Mohan Chingba Miyoi Singhna Chief Guest Amadi Guest of Honor Singh Oina Daista Famki Thoromasiga Mari Linana Agent Singhda Manamatum Kyasu Yantoki Ngarang thangza numit sagapam gaura ningsing lup Lakhipurna sinduna binakandi thongkhongda laikhidraba ningtam lanmi sagapam gauragi chamasupna taret supamapo kumon thoram pangthokre Lakhipur gi MLA Kaushik Raina athoiba mithung Assam University gi Professor Waribam Raghumani amadi Manipuri Sahitya Parishad Assam gi Thoburen Professor Kumujam Dhirena khanaba mithung sing oina saruk yakhi Lup ki President Durga Kanta Pandey amadi Working President Ingudam Kantana mifamapu oikhe Asumna Thongkhongda leiba ningtam lanmigi saktamda lengbirakhiba singna leishu amadi mairakatuna ikai khumnaba utke akhanaba wangangloi Dr Thokchom Baba Chandra Dr Potsangbam Rajbihari amadi Dr Yengkhom Rajbihari na ningtam lanmi asina hinglingai da toramba thabak thoram singthaduna nahongnana ningsingkhi thorom asida lamdamasigi saknaraba samaj sevik A Bari Khanda chahi asigi sagapam gaura ningsing mana piduna ikai khumnaba utke Dr. Potsangbam Rajbihari amadi Dr. Yengkhom Rajbihari na edit tawduna sagapam gauragi punsi amadi thabak singda yumpham oiba ningsing chepong amasu numit asida puthokhi chepong asigi editor Ingudam Binod na chepong gi maramda wa ngangkhi mifam hogolakpada Thoburen Hoirem Mani Mohan na taramna okpagi warol pikhi aduga Ingudam Nilvir na thorom asibu conduct tawkhi thorom asida Yumnam Nadia Chan Changkramayum Mohan Singh JPC K. Anita Devi, Nehru College ki Dr. Regamala De Mahanta Amadi Dr. M. Bharati Devi, Khaidem Gaurahari P. Rajendra K. Champalana Chingba Akanaba Miyoi Kyanasu Sarukyakhi. Loishilakpada Ingudam Kantabu President Amadi Huirem Mani Mohanbu Secretary Oina Khanduna Mikok Kunmangana Saba Nauna Thau Pugadaba Singh Khanki. Ngamthang Thoburen Thaudam Prem Kumarna Thagat Wahi Piki. Hayeng February 19 Taranithoi suba Manipur Legislative Assembly Mikhalgi ahanba tangkaki oina ayuki pung 8 tagi nungthil pung 3 fauba vote thadaragane Hayeng punna Kendra 19 gi mikhala sida mirep chamaga humbudra humdoina lamba taunare apunba voter na lakh 12 ga lising 19 chatret tara humdoine masigi manungda nupi voter na lakh 3 ga lising 18 chani humbudra taruk ni aduga nupa voter na lakh 5 ga lising marfu humdoi chani humpuni thoini amadi transgender na chamaga humbudra mangani Hayengi mikhala sida Khetrigao Kendrada JDU gi mirep oiriba Wahengbam Rojit alias Bullet chahini phuni thoi sakhangdaba singna mananganda nongmai kapsilambadagi yet thangba thabak phauduna chakhi amadi aruba phibamda Imphal gi Raj Medicity da laikanaduna leire Thodo asi ngarang numidang pung 10 makhai rom tabada naharup khonjil makha pata thokibani haire Rosette na polling station yengsin bachatpada lambi pikpadagi gari ngaihak khamduna leiringai maki security escort na khadiktang lapna leibigi khudong chaba lauraga Honda Activa thoduna lakpa sakhangdaba miyoi anina khanghoduna lisilaklaga kapsilambani hairi yengsin bachatkiba police station dugi manakta Rosette na leiringai da sakhangdaba Honda Activa thoba naha ani hangat handa thoduna chatpadu miyamnasu uba fangki hairi Thodo asigi mayokta ngasi Rojit ki yumgi manak porompat thawan thaba lekaida wakat mifam phamduna miyamna protest tawkre
amadi Manipurgi CM N Biren nasu hospital da chatuna Rojit ka unakibaga loinana thugdogasigi matangda pau lawki. Russia amadi Ukraine lan amaram oiduna Ukraine da panduna leramba Manipuri taruksu India lenga ki evacuation thorang makhada akhanaba bus ama waraga Romania gi damak thorakre haina Manipur gi CM N Birena permission da khanghalaki. Ukraine da mahei tamliba Manipuri singi list Manipur lengak na laukhatkre list asimak mari lenaba ministry da thakre haina su CM na makhata na phongdoraki. Ngarang Thobal district branch IRCS office Khetri Sanglenda International Federation of Red Cross na support togduna IRCS Manipur State branch ki meeting makhada ani suboina Thobal district te leiba sotharaba imung chama khangetuna hygiene kits amadi face masks na chingba yan thokre tharomasida dais member oina branch asigi Vice President cum Chairman Managing Committee Dr. K.H.H. Manglem Singh amadi Secretary K. Sadananda Anina COVID ki maramda warul PK Tharomasida branch asigi volunteer singsu saruk yaki. Khundrakpam Kendragi Manung Channa Tangkham Mayailekai de Leiba Thokchom Bobita Devi amadi Thokchom Tony Singh Anigi Phibam Hokiba February Kunmathogi Numidangda Maina Tumna Chakre Haibagi video ama social media da thengnabadagi like-minded group LMG gi Executive Council gi members sing na warip loduna awaba taraba imung ani asigi miyoi singda LMG gi thomi sing na ngarang chatuna lupali sing kunithoi amadi set na inanaba phi sing tengbangduna imung ani asigi awaba da saruk yaki haina Publicity Secretary Rakesh Naurimna thadorokpa chirol amana phongdorakle. Operation Ganga gi makhada Hungary gi Budapest gi Indian National Chaniga Nifu puraga evacuation gi ahumsuba flight oina ngasi ayuk Delhi panglakre haina External Affairs Minister S Jaishankar na permission da phongdorakhi. Russia amdi Ukraine lan kan khalakpa maramna government officials singa mangjongna na pau phawdokna hogdrabadi Indian citizens sing ngamkhagi check post tamna chatanaba cape talariba Indian embassy na hairakhi. Hana phawdokna hogdrabadi border checkpoint ta yawraklabasu ngamkhai lananaba honabada khudong chadaba kaya mayoknaba hengalakli haina embassy gi maikaidagi phongdorakhi. Indian sing ising acha thak leiphamam de atai mathau taba sing phangnanaba honabada khara hena safe oiba maramna Ukraine gi nongchup thangbada lairiba sar sing da Indian sing leinanaba embassy na makha tana advisory ama thadorakle. Ukraine Russia na landariba sigi wahodagi President Vladimir Putin International Judo Federation gi honorary president ki phamdagi lauthokre. Russian president asi judo ka sanaroi ama oibaga loidana English ngini tarani thoigi London Olympic tasu mahang saruk yakhibani. Maraksida Japanese billionaire Hiroshi Mikitani na Russia na lan taraklibasi democracy bu singnabani hairaduna ngasi Ukraine lengakta $1 million habidi yen billion ama dan tawragani lauthorakre. UN gi report matungina haukiba sagol sel numita Russia na Ukraine da landaba haukiba numit adudagi refugee lakh ahumgalising humpu hena Ukraine thadokre haire. Ukraine gi konung sahar Cape amadi lebasigi awang kha amadi nongchupta Ukraine lanmi singna Russia gi lanmi singa kanna lan soknabadagi lan gi phibam amuke henna lusilakpa yai hairi. Haukiba February 13 dagi Poland khaktada Ukraine dagi refugee lakh amagalising 15 thunglakre. Passport paiba paidaba thidana Ukraine dagi lakpa miyoi khudingmak changbagi ayaba pikibata natana ngamkhaida thunglaba khudingmaksu changhangani hairakle. Thunglariba miyoi singda chananaba amadi medicine na chingba piduna taramna okay. Nakalamaromda Romania gi yamnamak nakpa Sirep border da lansin nabagi damak gari lising kaya na highway gi mile kya sangba lambida pareng sana leibagi saktam satellite ki mami singda mayek singna uba fangki. Langi umkhanaba maragasida khazitang nungaiba paw amadi lakle Ukraine na Russia ga santi gi wari sanabagi wafamda ayaba pirakre. President Volodymyr Zelensky nasu wafamasi sengdorakre. Belarus ki President Alexander Lukashenko ga phone da wari sanaraduna Ukrainian delegation amadi Russian delegation gi marakta condition amata thamdana wari sanaba Zelensky na yakre hairi. Wari sanaba si pre-part turel gi manak nak na Ukrainian Belarusian border da wari sanagani haiki.
Belarusian territory da leriba missile plane amadi helicopter sing wari sanabagi chatpa wari sanaba amadi halakpa phawbagi oina mapham lephandana thamnanabasu Belarusian gi president na daita lawkre haina Ukraine gi president na makhatana hairakhi. Turkey amasung Azerbaijan na wari sananabagidamag diplomatic tharang kya thoribasibu tharamna okladuna Ukraine gi president Zelensky na video message amada Russia ga wari sananingbagi apamba phongdorakhi. Adubu hauzik phawbadadi wari sananabagi tharang asi mahi yandabagum uri. Panba yabadi Ukraine amadi Ukraine gi president Zelensky na Russia ga wari sanaroi haina khangduna lerakhibani amadi Russia na su khulai thadoktriba makhaidi Ukraine ga wari sanaroi haibagi phirep lawduna lakhibani. Nagalamromda President Vladimir Putin na Russia gi nuclear deterrent forcing sem saduna high alert lainanaba khangkhankre. Ukraine da lan tabagi damak Russia gi mathakta nongchup ke lebak sina sanction kya thamlakhiba dugi pakhumoina Putin na nuclear khulai sing sem saduna lainanaba hairakibani. Nongchup ke lebak sing na marup mapangi oiba nataba economic action lokhatpata natana NATO lebak sing gi leader sing na Russia gi matang da ka henbo wafam kaya phongdui hainasu Putin na pendana sauna hairakhi. Russia gi nuclear deterrent forcing akhanaba lan gi duty gi phibam da lainanabasu Putin na makata ki. Phibam asida nongchup ke lebak sing hakthengana lanmi thajilaktuna Ukraine da mateng pangba oithok loidori. Mateng panglubada malem lanjaw gi phibam lakadori habisi nongchup ki lebak singna mayek singna uba fangle. Jeragasida NATO chief Jens Stoltenberg na Ukraine hauzik phawbada NATO gi alliance asida yawdriba maramna NATO lanmi sing Ukraine da tharoi hairakre. European Union gi foreign minister singna Russia na landarakpagi mayokta Ukraine gi khulai paiba lanmi singna lan toriba sida mateng pangnanabagi lambi puthoknaba ngasi emergency oina wari sanagadori. Masi Ukraine da khusu khulai amadi atei supply sing hakthengana tharagani haibagi policy Germany na lauthorakhiba dugi matungdagi wafamasi khanarakibani. Aroibada ngasi gi tentakpa maroiba pau khara. Manipur gi Churachandpur da ngarang numidang waram pokhai khiba aduda sibagi masing ahum sukre. Andro Kendra da ngarang ahing nongyay matung pung animakai muktabada BJP gi worker ni haiba miyoi terek ki yumda nongmay kapsilambadagi pamungda tumduna laijaba angang ama sokle haire. Kerala lengak na Ukraine dagi status da halakpa mahairoi singda air ticket piragani lauthorakre. Ukraine dagi Indian mahairoi sing puraknabagi mathau taba thorang pumba Modi lengak na paikhatkre. Defense Minister Rajnath Singh nasu Ukraine da panduna lariba Indian sing lengak na sel thum pumba puthoktuna India da soidangamdana purakani hairi. Senior Congress luchingba Gulam Nabi Azad ki macha thokpa Mubasir Azad BJP changkre. Prime Minister Narendra Modi ki chakhut thorang da penbadagi BJP da changbani haina Mubasir Azad na phongdorakhi. Hayang ningthokaba numittagi Delhi da private car sing da marks uptrabasu yaragani. Indian boxing sensation amasong Rio Olympian Manipur gi Surjabala Devi na ngarang thangza numit professional boxing da ahanboina Tanzania gi Lulu Kayagebu maithiba pikre. Russia amadi Ukraine gi lan marak sida Poland amadi Sudan na World Cup qualifier da Russia ga sanaroi hairakre. Football sensation Lewandowski na phong na Russia ga sanaba ngamloi hairakhi. Ukraine amadi Russia lan gi matang asida wa ngangladuna santi pamjaba singi manaktadi isor soidana leigani haina Pope Francis na hairakre. Russia na landarakpa hekhauba numittagi Ukraine gi bunker na chingba bomb shelter singda mateng loriba singi maraktagi nauna angang taruk unakre. Amadi Imran Khan gi Russian khongchat na Pakistan da rajniti gi longrei nungshit ama humlakli. Khongchat asina nongchup ki lebak singda aranba signal ama pire hainarakli. Ngasi gi oina Arambai News Guwahati da mitelon gi pau sandokchaba matang asa loisinjabaga loinana tabiriba singbo amkaso hana kuramjari.